ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯈꯥꯏꯕꯨꯡ ꯇꯥꯕꯅ ꯂꯩꯕꯥꯛ ꯃꯔꯥꯏ ꯆꯥꯏꯊꯔꯛꯄꯒꯤ ꯃꯔꯝ ꯑꯣꯏ ꯍꯥꯏꯕ ꯄꯨꯋꯥꯔꯤꯒꯤ ꯊꯧꯗꯣꯛꯅ ꯇꯥꯛꯏ꯫ ꯒꯚꯔꯅꯔ ꯀꯨꯝꯖꯥ 1994ꯗ ꯕ꯭ꯔꯤꯇꯤꯁꯀ ꯁꯣꯛꯅꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝ ꯂꯥꯟꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯉꯁꯤ ꯃꯤꯌꯥꯝꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯤꯟꯗꯨꯅ ꯐꯩꯗꯥꯕꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯂꯛꯁꯃꯟ ꯄ꯭ꯔꯁꯥꯗ ꯑꯆꯥꯔꯌ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯗꯨꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯥꯡꯑꯣꯏꯅꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯗꯨꯅ ꯃꯤꯌꯥꯝꯅ ꯍꯩꯆꯝ ꯂꯩꯕ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯃꯣꯡꯐꯝ ꯑꯃꯁꯨꯡ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜꯒꯤ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ ꯂꯥꯏꯁꯪꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈ꯭ꯔꯦ꯫ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯖꯦꯅꯔꯦꯜ ꯁꯦꯂꯨꯠ ꯄꯤꯈꯤ꯫ ꯂꯥꯁ ꯄꯣꯁꯠ ꯈꯣꯡꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯔꯥꯎꯟꯗ ꯑꯍꯨꯝ ꯀꯥꯞꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯀꯪꯂꯥꯒꯤ ꯎꯇ꯭ꯔꯥꯗ ꯂꯩ ꯀꯠꯂꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔ ꯒꯚꯔꯅꯔ ꯂꯛꯁꯃꯟ ꯄ꯭ꯔꯁꯥꯗ ꯑꯆꯥꯔꯌ, ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯗꯨꯅ ꯂꯩꯉꯥꯛꯀꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯐꯩꯗꯥꯕꯨꯡꯗ ꯂꯩꯔꯤꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯔꯥꯎꯟꯗ 3 ꯀꯥꯞꯇꯨꯅꯅ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯇꯨꯡꯗ ꯀꯨꯝꯖꯥ 1994ꯒꯤ ꯅꯤꯡꯇꯝ ꯂꯥꯟꯗ ꯀꯪꯂꯥ ꯂꯣꯏ ꯊꯥꯈꯤꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝꯗꯁꯨ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯊꯣꯛꯆꯣꯝ-ꯁꯥꯍꯤꯇ꯭ꯌ-ꯕꯔꯇ, ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯖꯤꯠ, ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯄꯟꯆꯥꯌꯦꯇꯤ ꯔꯥꯖ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ, ꯋꯥꯔꯛꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ, ꯍꯦꯜꯊ ꯑꯦꯟꯗ ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟ, ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯏꯟꯖꯤꯅꯤꯌꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯅꯤꯁꯇꯔ ꯑꯦꯜ ꯁꯨꯁꯤꯟꯗ꯭ꯔꯣ, ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯃꯤꯅꯤꯁꯇꯔ ꯈꯥꯁꯤꯝ ꯕꯥꯁꯨꯝ, ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯊꯧꯅꯥꯎꯖꯝ ꯕꯁꯟꯇꯀꯨꯃꯥꯔ, ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯌꯥꯃꯔꯨꯝ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯃꯁꯛ ꯅꯥꯏꯔꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝꯗꯨꯗ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯄ꯭ꯔꯁꯥꯗ ꯑꯆꯥꯔꯌꯅ ꯍꯥꯏꯈꯤ, ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯈꯥꯏꯕꯨꯡ ꯇꯥꯕ ꯑꯃꯗꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯅ ꯂꯩꯕꯥꯛ ꯑꯃ ꯃꯔꯥꯏ ꯆꯥꯏꯊꯍꯜꯂꯛꯄꯒꯤ ꯃꯔꯝ ꯑꯣꯏ ꯍꯥꯏꯕꯁꯤ ꯄꯨꯋꯥꯔꯤꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯛꯂꯤ꯫ ꯃꯔꯩꯕꯥꯛ ꯃꯖꯥꯇꯤꯒꯤ ꯅꯤꯡꯇꯝꯕꯒꯤꯗꯃꯛ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯊꯧꯅꯥ ꯐꯔꯕ ꯏꯄꯥ-ꯏꯄꯨꯁꯤꯡ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯄ ꯇꯉꯥꯏ ꯐꯗꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯀꯨꯝ 1994ꯒꯤ ꯑꯥꯒꯁꯠ 12 ꯑꯁꯤ ꯃꯌꯦꯛ ꯂꯥꯅ ꯏꯗꯨꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯃꯥꯡꯃꯛꯇꯗ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇ ꯏꯝꯐꯥꯜꯒꯤ ꯐꯩꯗꯥꯕꯨꯡꯗ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯑꯃꯗꯤ ꯃꯇꯝꯗꯨꯒꯤ ꯌꯨꯕꯔꯥꯖ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯐꯥꯔꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯁꯤꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨ ꯃꯥꯂꯦꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤ ꯃꯐꯝ ꯀꯌꯥꯃꯔꯨꯝ ꯐꯠꯇ ꯍꯥꯎꯊꯤꯅ ꯊꯜꯂꯦ꯫ ꯂꯝꯗꯦꯡꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯣꯂꯤꯗ ꯋꯦꯁꯠ ꯃꯦꯅꯦꯖꯃꯦꯟꯠ ꯄ꯭ꯂꯥꯟꯠ ꯍꯧꯈꯤꯕ ꯅꯨꯃꯤꯠ 9ꯅꯤ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯝꯁꯤꯡꯗꯒꯤ ꯊꯕꯛ ꯂꯦꯞꯇꯨꯅ ꯂꯩꯔꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯌꯥꯎꯅ ꯏꯝꯐꯥꯜ ꯃꯌꯣꯜꯒꯤ ꯃꯐꯝ ꯀꯌꯥꯗ ꯐꯠꯇ ꯍꯥꯎꯊꯤꯅ ꯊꯜꯂꯦ꯫ ꯅꯝꯊꯤꯕ ꯃꯅꯝꯅ ꯃꯤꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯉꯝꯅꯗ꯭ꯔꯦ꯫ ꯂꯝꯗꯦꯡꯒꯤ ꯁꯣꯂꯤꯗ ꯋꯦꯁꯠ ꯃꯦꯅꯦꯖꯃꯦꯟꯠ ꯄ꯭ꯂꯥꯟꯠ ꯇꯥꯕ ꯏꯔꯣꯏꯁꯦꯝꯕ ꯊꯣꯡꯈꯣꯡꯗꯒꯤ ꯆꯪꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯤꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯔꯛꯄ ꯃꯔꯝꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2018ꯒꯤ ꯃꯇꯝꯗꯒꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯗꯤꯃꯥꯟꯗ ꯇꯧꯗꯨꯅ ꯂꯥꯛꯂꯕꯁꯨ ꯂꯝꯕꯤ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯕꯤꯗꯕꯗꯒꯤ ꯂꯝꯗꯦꯡ ꯑꯄꯨꯟꯕ ꯂꯨꯞꯅ ꯊꯥ ꯑꯁꯤꯒꯤ 8ꯇꯒꯤ ꯍꯥꯏꯔꯤꯕ ꯀꯤꯂꯣꯃꯤꯇꯔ 3.5 ꯔꯣꯝ ꯁꯥꯡꯕ ꯏꯔꯣꯏꯁꯦꯝꯕ ꯊꯣꯡ ꯃꯆꯤꯟꯗꯒꯤ ꯂꯝꯗꯦꯡ ꯑꯋꯥꯡ ꯆꯤꯡꯃꯩ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯝꯗꯦꯡ ꯑꯄꯨꯟꯕ ꯂꯨꯞꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ IMC ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ NGOꯁꯤꯡꯅ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯒꯤ ꯐꯠꯇ ꯍꯥꯎꯊꯤꯁꯤꯡ ꯈꯣꯝꯂꯒ ꯄ꯭ꯂꯥꯟꯠ ꯑꯁꯤꯗ ꯄꯨꯔꯛꯄꯒꯤ ꯊꯕꯛ ꯑꯗꯨ लेप्ꯇुना लेरꯛꯈꯤबनी। मसिना मरम ओइरगा ख्वाइरम्बल कैथेलगी अकोइबा अमदि इम्फाल मयोलगी मफम कयादा अमोट अकाइसिंग पैबगी चांग लेप लेतना हेंगलकली। मसिदसु नतना इम्फाल एरियागी युमथोंग खुदिंगदगी अमोट अकाइ खोंगटपगी थबक अदुसु लेपखिबा मरमना युमथोंग खुदिंगदा फत्ता हाउदी थंफम लैनरक्तदुना लैकाइगी अहांगबा मफमसिंगदा हुंदोंगनरक्पा थेंगनरी। अदुम ओइनमक था असिगी तरादा स्टेट लेंगांगना इरोइसेंबा थोंगकोंगदगी लमदेंग अवांग लैकाइ फाउबगी लंबी असि सेंबा हौरकपदगिदी लंबी थिंगबगी खोंजंग असि मतम खरगी ओइना हांदोक्रे। अदुम ओइनमक नुमित असिमक्तदा हाइबदि अगस्त 10 खुलाई पाइबा कांगबु अमना लमदेंगदा लैबा सॉलिड वेस्ट मैनेजमेंट प्लान असिगी सो पुदुना चटखिबदगी मखा ताना हौजिक फाउबा प्लान असि चलाइबा ngамदना लैरखिबनी हाइरि। हिरम असिगी मतंगदा प्लान असिबु चलाइरिबा मचिन चटपा मियोय अमना पाउचे असिदा फोंदोरकपगी मतुंग इन्ना कुमजा 2013 तगी थबक
ꯍꯧꯔꯛꯈꯤꯕ ꯁꯣꯂꯤꯗ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤꯒꯤ ꯅꯣꯡꯃꯒꯤ intake capacity asi metric ton 100ni adubu Imphal area asida phata haudi puthokpagi chang asi yamba maramna nomada metric ton 100 kungi changda plan asida thaduna lakibani adubu handak ising ichau thokraba matungdagi di phata haudi pusinbagi chang asi khangwang wangkalaktuna nomada metric ton 130 dagi 130 phawbugi changda pusilakli asigumba cherak asida plan asi matam sangna mathau tawdana lerakpa asina Imphal area da amot akai sing paibagi chang leptana wangkalaklibani hojik oiriba phibam asi hariba plan asi karamba matamda hanagum mathau tawgadagi haibadu haiba ngamdri adum oinamak Khwairambal Kaithelgi area da phatta haudi di chingumna paiduna leibagi wakat kyamorum lakpadagi IMC na akhanaba tawrang paikatuna nomagi phatta haudi khara lokhatlaga plan asigi manakta emergency dumping tawduna thamli masi plan asina mathau tawba hawraba matung amuk treatment tawnanaba honjingadawribani hairi makha tarakpa pauda maralna yomlaba bosemgi chairman Joykumar lokhoktuna vigilance da thijanhangadabani desam Maral kayana yomlaba bosemgi hanagi secretary oiramba hojikna chairman oiriba akham Joykumar asi mahairoi khunai kannabagi damak lokhoktuna vigilance da thijanhangadabani haina Democratic Student Alliance of Manipur desamgi general secretary na education minister da memorandum ama pisinkhare desamna pisinkiba memorandum aduda palliba wafam singdi Manipur da mahai masin thak asi wangkalaknaba amadi pak channa sinabagi thabak chathariba sing lephanaba amadi Manaba academic calendar amadi state asigi school singda lehannabagi thabak lengaki school singi oja rationalization ningthina tawbagi damak desamna takchinduna lakli Board of Secondary Education Manipur BOSEM-gi oiriba phibam asigi matangda desamna tangkaki oina wafam kaya thamduna lakli board asigi secretary amasung controller of examination oiramba miyoi amana kumja lising ani 19 gi ICSLC gi position da yawba topper onthok onsin tawbagi wathok leiki Manipur lengaki maikaidagi su matamdugi secretary amasung controller adu lauthokki adubu laibak thibadi lengakna bosemgi leiriba kanglon singsu thugaiduna hariba akham Joykumar promotion piba oina chairman gi phamda masagi chahi helaba phawba hapchilakli mahak hojik chahi humpu helabani mahakpu chairman oina amuk hanna board ta hapchilakliba asi mahairoi singi apambagi mayoktani yamna maru oiba issue ama mamangda desamna lengaki mafamda khangankhiba leire adubu hojik phawba chapchaba action lokhatpagi mami tadri mahakki matamda naronda contract basis oina miyoi manga thabak hapchilamki hariba thabak asi lobagi matangda advertisement amatasu thokide matau karamna advertisement yaudana candidate singna thabak kidamak apply tawramlibano thabak lobagi order sing adu date back tawduna thokibani haibasisu khangle maramdi appointment adu secretary amata leitaba matamda thokibani kumja lising ani kulumdoi gi ICSLC exam dasu akham Joykumar gi yamna naknaba miyoi amaga lautunaraga school kharada tamliba mahairoi sing aduna topper kaya ama masing yamna tholaki exam manung amasung exam lauthokpagi thoramsingda chairman chenaba asi education gi lamda leiba miyoi sing kayana khangi education minister na hariba thabaksing asi khanglaba phawba board ki chairman oina akham Joykumar hablakligibasi karigino minister nasu desamgi maikaidagi hanjin khongjang changchilakpa asi pamlomloi haina khali board na sel thum kaya lana sijinakibagi wafam thamkiba leire crore kayagi senfam lana sijinakibagi matangda puthok ningthina thigatpidabadagi phibamda lei aranba kaya asi khanglaba phawba akham Joykumar bu lokhoktana thamba asi mahairoi singi oina yamna laibak thibani state sigi mahairoi singi damak khanbiduna vigilance ki case ama miyoi asigi mathakta chathahanbada natana board ki chairman oibagi phamdagi lokthokpinaba haina su palli haina chirol asina makhatari makha tarakpa pauda asibadagi organ donate tawba north east da Manipurna ahanba oire branded oiraba miyoi amadagi organ lokhoktuna atopa miyoi gi punsi kanba north east da Manipurna ahanba oire wafam asi body and organ donor association Manipurna Mohan Foundation Sijo Hospital and Research Institute amasung Association of Health Career Provider and India Manipur State Chapter na sinduna ngasi lamphempalda laiba
IMA ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ 6ꯔꯛ ꯁꯨꯕ ꯋꯥꯔꯜꯗ organ donor day ꯊꯧꯔꯝꯗ Association of Health Career Provider of India Manipur State Chapterꯒꯤ President Dr. 𝗗𝗔𝗣𝗡𝗚𝗏 phꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯥꯒꯁꯠ 19 ꯑꯁꯤ ꯋꯥꯔꯜꯗ organ donor day ꯍꯥꯏꯅ ꯑꯍꯥꯟꯕ organ donate ꯇꯧꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯡꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯤꯚꯔ ꯀꯤꯗꯅꯤ ꯍꯥꯔꯠ ꯂꯪꯁꯅꯆꯤꯡꯕ organꯒꯤ ꯑꯅꯥꯕ ꯀꯌꯥ ꯂꯩꯔꯤ organꯁꯤꯡ ꯑꯁꯤ ꯑꯍꯤꯡꯕ ꯀꯥꯡꯕꯨ ꯑꯃꯁꯨꯡ ꯑꯁꯤꯕ ꯀꯥꯡꯕꯨꯅ donate ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯒꯤ ꯄꯥꯟꯗꯝꯗ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯕ꯭ꯔꯦꯟ ꯗꯦꯗ ꯑꯣꯏꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ organꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯀꯅꯥꯒꯨꯝꯕ organizing ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯅꯥꯕ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ organ donate ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯃꯁꯥꯃꯛ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯥꯒꯁꯠ 15 ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6 ꯐꯥꯎꯕ ꯄꯨꯡ 12 ꯆꯨꯞꯅ ꯃꯅꯤꯄꯨꯔ ꯄꯨꯟꯕ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯂꯦ ꯍꯥꯏꯅ ꯀꯦꯁꯤꯄꯤ ꯄꯤꯄꯜꯁ ꯋꯥꯔ ꯒ꯭ꯔꯨꯞꯀꯤ ꯁꯦꯟꯇ꯭ꯔꯦꯜ ꯃꯦꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯝꯔꯦꯗ ꯂꯦꯅꯤꯟ ꯃꯩꯇꯩꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ ꯏꯃꯔꯖꯦꯟꯁꯤ ꯑꯁꯤꯗ ꯏꯟꯁꯦꯟꯁꯤꯌꯦꯜ ꯁꯔꯚꯤꯁꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯀꯣꯝꯊꯣꯛꯀꯅꯤ ꯑꯗꯨꯕꯨ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ NITꯗ ꯆꯍꯤ 10 ꯍꯦꯟꯅ ꯊꯕꯛ ꯇꯧꯔꯛꯂꯕ ꯀꯟꯇ꯭ꯔꯦꯛ ꯁ꯭ꯇꯥꯐ ꯑꯣꯖꯥꯁꯤꯡꯕꯨ ꯃꯤꯔꯥꯏꯕ ꯌꯥꯅꯤꯡꯗꯦ ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤ NIT ꯃꯅꯤꯄꯨꯔꯗ ꯆꯍꯤ 10 ꯍꯦꯟꯅ ꯊꯕꯛ ꯇꯧꯔꯛꯂꯕ ꯀꯟꯇ꯭ꯔꯦꯛ ꯁ꯭ꯇꯥꯐ ꯑꯣꯖꯥꯁꯤꯡꯕꯨ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯥꯛꯂꯤꯕ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔꯅ ꯃꯤꯔꯥꯏꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯒꯦꯁꯠ ꯐꯦꯀꯜꯇꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯖꯣꯏꯅꯟꯗꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯖꯣꯏꯅꯟꯗꯅ ꯍꯥꯏ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤꯅ ꯍꯦꯛ ꯖꯣꯏꯟ ꯇꯧꯕꯒ ꯍꯣꯁꯇꯦꯜꯒꯤ ꯀ꯭ꯂꯥꯁꯔꯨꯝꯒꯤ ꯑꯃꯗꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯔꯤꯀ꯭ꯔꯥꯏꯠꯃꯦꯟꯠꯗ ꯑꯣꯏꯅ ꯊꯋꯥꯏ ꯌꯥꯎꯁꯤꯟꯗꯨꯅ ꯂꯩꯔꯦ ꯑꯣꯖꯥꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯑꯗꯨꯁꯨ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯠ ꯑꯣꯏꯗꯦ ꯁꯣꯔꯠ ꯂꯤꯁꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯀꯦꯟꯗꯤꯗꯦꯠꯀꯤ ꯃꯃꯤꯡ ꯃꯊꯥ ꯍꯥꯞꯄꯒꯤ ꯃꯍꯨꯠꯇ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯅꯝꯕꯔ ꯑꯣꯏꯅ ꯍꯥꯞꯂꯤ ꯁꯦꯂꯦꯛ ꯀꯦꯟꯗꯤꯗꯦꯠꯀꯤ ꯂꯤꯁꯠ ꯐꯥꯎꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯅꯝꯕꯔ ꯑꯣꯏꯅ ꯍꯥꯞꯄꯤ ꯆꯥꯎꯈ꯭ꯔꯕ UPSCꯒꯤ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜꯠ ꯐꯥꯎꯕ ꯃꯤꯡꯗ ꯑꯗꯨꯝ ꯐꯣꯡꯏ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯠ ꯑꯣꯏꯗꯕ ꯃꯔꯝꯅ ꯍꯥꯟꯅ ꯀꯨꯏꯅ ꯁꯔꯚꯤꯁ ꯇꯧꯔꯛꯂꯕ ꯑꯣꯖꯥꯁꯤꯡꯁꯨ ꯄ꯭ꯔꯃꯣꯁꯟ ꯄꯤꯕꯤꯈꯤꯗꯦ NIT ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ NIRF ꯔꯦꯡꯀꯤꯡ 35 ꯁꯨꯕꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯂꯥꯛꯄ ꯗꯥꯏꯔꯦꯛꯇꯔ ꯑꯃꯁꯨꯡ ꯔꯦꯖꯤꯁꯇ꯭ꯔꯥꯔꯅ ꯃꯨꯊꯠꯅꯕ ꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕ ꯆꯤꯡꯅꯕ ꯄꯣꯛꯂꯦ ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯣꯖꯥꯁꯤꯡꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨ ꯀꯦꯝꯄꯁꯇ ꯄꯥꯡꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯍꯣꯇꯦꯜ ꯏꯝꯐꯥꯜꯗ ꯄꯥꯡꯊꯣꯛꯇꯨꯅ ꯂꯨꯄꯥ 13 ꯍꯦꯟꯅ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯇꯧꯈꯤ ꯁꯨꯞꯅꯒꯤ ꯀꯦꯟꯗꯤꯗꯦꯠ 13 ꯈꯛ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕꯗꯨꯒꯤ ꯃꯄꯥꯜꯒꯤ ꯀꯦꯟꯗꯤꯗꯦꯠꯇꯤ 3 ꯈꯛꯇꯅꯤ ꯍꯣꯇꯦꯜꯗ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕꯒꯤ ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇꯦ ꯗꯥꯏꯔꯦꯛꯇꯔ ꯑꯅꯧꯕ ꯑꯁꯤ ꯖꯨꯟ 1ꯗꯒꯤ ꯖꯣꯏꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯄ ꯐꯥꯎꯈꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯃꯥꯗꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯔꯥꯏꯠ ꯃꯠꯅꯕ ꯍꯣꯠꯅꯕ ꯑꯃꯁꯨꯡ ꯃꯇꯝ ꯂꯦꯟꯕ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯇꯧꯗꯨꯅ ꯂꯩꯔꯦ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯌꯥꯎꯗ꯭ꯔꯕꯗꯤ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤꯅ ꯃꯤꯑꯣꯏ ꯑꯃꯠꯇ ꯎꯅꯗꯦ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤ ꯖꯣꯏꯟ ꯇꯧꯕꯗꯒꯤ ꯋꯤꯛ ꯈꯨꯗꯤꯡꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯚꯤꯖꯤꯠꯀꯤ ꯅꯃꯥꯗ ꯃꯄꯥꯟꯗ ꯆꯠꯈꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯁꯤꯅ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯃꯌꯥꯝ ꯑꯃ ꯑꯥꯎꯠꯁꯣꯔꯁꯇ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯦ ꯃꯍꯥꯛꯀꯤ MUꯗ ꯂꯩꯕ ꯀ꯭ꯋꯥꯇꯔ ꯐꯥꯎꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ 3-4 ꯁꯤꯖꯤꯟꯅꯗꯨꯅ ꯂꯩ ꯃꯥꯅ ꯆꯍꯤ 10 ꯍꯦꯟꯅ ꯂꯩꯔꯛꯂꯕ ꯗ꯭ꯔꯥꯏꯚꯔ ꯑꯅꯤꯕꯨ ꯍꯣꯁꯇꯦꯜꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯒ ꯑꯥꯎꯠꯁꯣꯔꯁ ꯃꯌꯥꯝꯒ ꯒꯥꯔꯤ ꯊꯧꯍꯜꯂꯒ ꯂꯩꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯊꯥ 4ꯒꯤ ꯇꯣꯂꯣꯞ ꯄꯤꯕꯤꯗꯅ ꯊꯝꯂꯦ ꯑꯗꯨꯒ ꯑꯣꯐꯤꯁ ꯁꯨꯡꯀꯥ ꯀꯥꯗꯕ ꯀꯨꯀꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯃꯒꯤ ꯇꯣꯂꯣꯞꯇꯤ ꯑꯣꯐꯤꯁ ꯁꯨꯡꯀꯥ ꯀꯥꯗꯅ ꯊꯥ 15 ꯇꯣꯂꯣꯞ ꯄꯤꯗꯨꯅ ꯂꯩꯔꯦ ꯍꯥꯟꯅ ꯋꯥꯖꯔꯛꯂꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯔꯥꯏꯠꯄꯨ ꯅꯥꯇꯩꯗꯨꯅ ꯊꯝꯂꯒ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯑꯊꯤꯡꯕ ꯊꯝꯂꯦ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯗꯥꯏꯇ ꯄꯨꯝꯅꯃꯛ NITꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯄꯨꯒꯗꯕꯅꯤ ꯑꯃꯗꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯑꯁꯤ ꯀꯟꯇ꯭ꯔꯦꯛ ꯏꯝꯄ꯭ꯂꯣꯌꯤ ꯌꯨꯅꯤꯌꯟꯒ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯈꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝꯗ ꯂꯨꯄꯥ ꯂꯥꯈ 1ꯒꯤ ꯃꯊꯛꯇ ꯁꯦꯟꯊꯣꯛ ꯂꯩꯕꯤ ꯅꯨꯄꯤ ꯁ꯭ꯄꯤꯁꯤꯌꯦꯜ ꯒꯦꯁꯠ ꯑꯣꯏꯒꯅꯤ ꯔꯦꯗ ꯐꯣꯔꯠꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 69 ꯁꯨꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯊꯧꯔꯝꯗ ꯄꯟꯆꯥꯌꯠ ꯔꯥꯖ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗꯒꯤ ꯅꯨꯄꯤ ꯃꯤꯍꯨꯠ 100 ꯔꯣꯝ ꯁ꯭ꯄꯤꯁꯤꯌꯦꯜ ꯒꯦꯁꯠ ꯑꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯉꯁꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯄꯟꯆꯥꯌꯇꯤ ꯔꯥꯖꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯗꯨꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯊꯧꯔꯝꯁꯤꯡ ꯑꯗꯨꯗ ꯁ꯭ꯄꯤꯁꯤꯌꯦꯜ ꯒꯦꯁꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯅꯕ ꯂꯥꯈꯄꯇꯤ ꯗꯤꯗꯤ
95 lom amasung drone Didi 30 rom invite tawrakre Rural Development Minister 𝗗𝗑𝗧𝗎𝗂 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯃꯈꯣꯏꯕꯨ ꯑꯣꯛꯀꯅꯤ ꯈꯨꯡꯒꯪꯒꯤ ꯂꯝꯗꯝꯁꯤꯡꯗ ꯂꯩꯕ ꯅꯨꯄꯤꯁꯤꯡꯗ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯁꯛꯇꯤ ꯄꯤꯅꯕ ꯑꯃꯁꯨꯡ ꯁꯦꯜ ꯊꯨꯝꯒꯤ ꯑꯣꯏꯕ ꯃꯅꯤꯡ ꯇꯝꯕ ꯐꯪꯍꯟꯅꯕꯒꯤꯗꯃꯛ ꯅꯃꯣ ꯗ꯭ꯔꯣꯟ ꯗꯤꯗꯤ ꯑꯃꯗꯤ ꯂꯥꯈꯄꯇꯤ ꯗꯤꯗꯤ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝꯁꯤꯡꯗ ꯑꯣꯏꯅ ꯌꯥꯎꯔꯤ ꯅꯃꯣ ꯗ꯭ꯔꯣꯟ ꯗꯤꯗꯤ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯗ꯭ꯔꯣꯟꯁꯤꯡ ꯂꯩꯅꯕꯒꯤꯗꯃꯛ ꯋꯨꯃꯦꯟ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ SHG ꯁꯤꯡ ꯁꯕꯁꯤꯗꯤꯁꯤꯡ ꯄꯤ ꯂꯥꯈꯄꯇꯤ ꯗꯤꯗꯤ ꯑꯃꯗꯤ ꯂꯥꯈꯄꯇꯤ ꯗꯤꯗꯤ ꯑꯃ ꯍꯥꯏꯕꯁꯤ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯅꯠꯇ꯭ꯔꯒ ꯍꯦꯟꯅ ꯆꯍꯤꯒꯤ ꯁꯦꯟꯊꯣꯛ ꯂꯩꯕ SHG ꯃꯦꯝꯕꯔ ꯑꯃꯅꯤ ꯅꯨꯄꯤ ꯄꯟꯆꯥꯌꯠ ꯔꯥꯖ ꯃꯤꯍꯨꯠꯁꯤꯡ ꯑꯁꯤꯕꯨ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯄꯟꯆꯥꯌꯠ ꯔꯥꯖ ꯃꯤꯅꯤꯁꯇꯔ ꯔꯥꯖꯤꯕ ꯔꯥꯖꯟ ꯂꯥꯂꯟꯅ ꯑꯣꯛꯀꯅꯤ ꯃꯈꯣꯏꯒꯤꯗꯃꯛ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯅꯦꯁꯅꯦꯜ ꯋꯥꯔꯛꯁꯣꯞ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯄꯨꯗꯨꯆꯦꯔꯤꯒꯤ ꯍꯥꯟꯅꯒꯤ ꯂꯦꯐꯇꯤꯅꯦꯟꯠ ꯒꯚꯔꯅꯔ ꯑꯃꯁꯨꯡ ꯅꯕꯖꯣꯇꯤ ꯏꯟꯗꯤꯌꯥꯒꯤ ꯐꯥꯎꯟꯗꯦꯁꯟꯒꯤ ꯐꯥꯎꯟꯗꯔ ꯀꯤꯔꯟ ꯑꯃꯗꯤ ꯁꯦꯅꯤꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯗꯨꯗ ꯋꯥ ꯉꯥꯡꯒꯅꯤ ꯋꯥꯔꯛꯁꯣꯞ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯤꯍꯨꯠꯁꯤꯡꯒꯤ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯀꯅꯤ ꯂꯣꯏꯅꯅ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯗ ꯄꯟꯆꯥꯌꯠ ꯄꯥꯔꯇꯤ ꯄ꯭ꯔꯦꯛꯇꯤꯁ ꯑꯗꯨ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯣꯏꯅ ꯚꯥꯁꯤꯅꯤꯒ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯔꯒ ꯃꯜꯇꯤ ꯂꯤꯒꯦꯂꯤꯡ ꯏꯒ꯭ꯔꯃꯥꯁꯕꯔꯥꯖ ꯄ꯭ꯂꯦꯠꯐꯣꯔꯝꯁꯨ ꯍꯥꯡꯗꯣꯛꯀꯅꯤ ꯃꯁꯤꯒꯤ ꯏꯅꯣꯚꯦꯇꯤꯚ ꯑꯣꯏꯕ ꯊꯕꯛ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯁꯦꯗꯨꯜ ꯂꯣꯟ 12 ꯂꯣꯏꯅꯃꯛꯇ ꯄꯣꯔꯇꯦꯜ ꯑꯗꯨ ꯐꯪꯍꯟꯒꯅꯤ ꯃꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯟ ꯉꯥꯡꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯗ ꯃꯗꯨ ꯐꯪꯍꯟꯕ ꯑꯃꯁꯨꯡ ꯁꯤꯖꯤꯟꯅꯕ ꯍꯦꯟꯒꯠꯍꯟꯒꯅꯤ PRIꯁꯤꯡꯒꯤ ꯃꯇꯥꯡꯗ ꯕꯦꯁꯤꯛ ꯁ꯭ꯇꯦꯇꯤꯁꯇꯤꯛꯁ ꯌꯥꯎꯕ ꯁ꯭ꯇꯦꯠ ꯋꯦꯁ ꯄꯟꯆꯥꯌꯠ ꯄ꯭ꯔꯣꯐꯥꯏꯜꯁꯤꯡꯁꯨ ꯐꯣꯡꯒꯅꯤ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯟꯆꯥꯌꯠ ꯃꯤꯍꯨꯠꯁꯤꯡꯅ ꯂꯥꯛꯄ ꯑꯁꯤ ꯃꯔꯤꯛ ꯆꯨꯝꯕ ꯑꯃꯁꯨꯡ ꯋꯥꯈꯜ ꯇꯥꯍꯟꯕꯒꯤ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯁꯤꯟꯅꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯁꯤꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯁꯪꯒ꯭ꯔꯍꯥꯂꯌꯥꯗ ꯆꯠꯄ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯈꯤ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯍꯁꯤꯅꯥ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯍꯜꯂꯛꯂꯕꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯔꯕ ꯌꯥꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯈ ꯍꯁꯤꯅꯥꯒꯤ ꯃꯊꯛꯇ ꯃꯤ ꯍꯥꯠꯄꯒꯤ ꯀꯦꯁꯁꯤꯡ ꯆꯥꯎꯅ ꯆꯦꯟꯅꯔꯦ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ FIR ꯊꯥꯒꯠꯂꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯒꯨꯝꯕ ꯁꯦꯈ ꯍꯁꯤꯅꯥ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯂꯕꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯔꯕ ꯌꯥꯅ ꯂꯩꯔꯦ ꯍꯥꯏꯔꯤ ꯙꯥꯀꯥꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯦꯈ ꯍꯁꯤꯅꯥ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛꯇ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯃꯤꯅꯤꯁꯇꯔ 6ꯀꯤ ꯃꯊꯛꯇꯁꯨ FIR ꯄꯥꯟꯈ꯭ꯔꯦ ꯗ ꯗꯦꯂꯤ ꯁ꯭ꯇꯥꯔꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯁꯦꯈ ꯍꯁꯤꯅꯥꯒꯤ ꯃꯊꯛꯇ ꯄꯥꯜꯂꯤꯕ FIR ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯗ ꯁꯤꯈꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯜꯂꯛꯄ ꯅꯠꯇꯦ FIR ꯑꯁꯤ ꯙꯥꯀꯥ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯥꯟ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯔꯥꯖꯦꯁ ꯆꯧꯙꯨꯔꯤ ꯍꯥꯏꯕ ꯃꯤꯁꯛ ꯑꯃꯅ ꯊꯥꯒꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯔꯥꯖꯦꯁ ꯆꯧꯙꯨꯔꯤꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯡ ꯑꯁꯤꯗ ꯁꯤꯈꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗꯦ ꯁꯨꯞꯅꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯊꯣꯛꯈꯤꯕ ꯏꯍꯧ ꯑꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯁꯤꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ FIR ꯀꯦꯁ ꯑꯁꯤ ꯁꯦꯈ ꯍꯁꯤꯅꯥꯒꯤ ꯃꯊꯛꯇ ꯄꯥꯟꯕꯅꯤ ꯍꯥꯏꯈꯤ ꯍꯥꯏꯔꯤ